Tamenglong District ki Tausem Subdivision ki manung chena leiriba Pangkot 5 Village da leiriba Pangkot 5 Waterfall asida miyamna chumna yengba lakpagi mahuta amot akai kaya hundokpa amadi gari chamsinba kaya tauriba si taudanaba amadi tauriba singda khudakta thingba thamle haina pide ha chongloi Pangkot 5 Village Authority ki chairman na khangan krai Aina thingkraba lalhobalov United National Liberation Front UNLF ki lanmi ama District Police Commando Bishnupura Made and Kunoda Laiba Indian Army gi apunba kangbu amana ngarang fare hairi faraba mioi adudi hairangoi thong maning laikai dagi haigruzam Rajesh Kumar alias Aboiton Chahi Kuntaret apokpa H Rajan Kumar Kawi hairi Laibak sin bathungna COVID-19 sample sing test tongnaba laboratory lising amma thamna hotnari haina Indian Council of Medical Research ICMR na khangan krai Twitter da thagalakpa warol amada ICMR na handak lokhalakliba khongthang ase khwaidagi chawba amani haina ICMR na singthari laina asidagi ngakthoknaba hojik fawbada government ki oiba laboratory chatret ka kuntra amadi lanai laboratory chani ga humputara laina asigi test tongnaba chalairi New Delhi da leiriba Pakistan High Commission ki staff sing chada yankhai da hanthanaba India government warep laukre Ministry of External Affairs ki warol amagi matung ina Pakistan na Vienna Convention gi makada yanakhiba chukti amadi laibak ani gi marakta yanakhiba wafam sing asigi makada hanjin Pakistan angam khai lanshinduna miwot minai chathabaga loinana lalhobagi thabak chathai hairi